ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅ ꯖꯤꯔꯤꯒꯤ ꯄꯥꯎꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯤꯁꯤꯡꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯁꯦꯡ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯍꯥꯟꯒꯤꯗꯤ ꯄꯤꯁ ꯂꯩ ꯈꯣꯠꯂꯦꯅ ꯃꯣꯏ ꯇꯧꯅꯔꯒ ꯁꯤ ꯍꯧꯖꯤꯛ ꯈꯪꯇꯧ ꯇꯧꯁꯜꯂꯛꯄꯁꯤꯗ ꯃꯣꯏꯅ ꯁꯤꯒꯤ ꯅꯍꯥꯟ ꯏꯌꯥꯝꯕ ꯑꯃ ꯍꯥꯠꯂꯝꯕ ꯑꯗꯨꯒ ꯃꯊꯪ ꯇꯧꯔꯛꯏꯕ ꯌꯨꯝ ꯃꯩ ꯊꯥꯅ ꯇꯧꯅꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯈꯩꯅ ꯂꯣꯏꯅ ꯚꯦꯀ꯭ꯌꯨꯋꯦꯠ ꯇꯧꯍꯜꯂꯦꯅ ꯂꯝꯗꯨꯗ ꯊꯥꯗꯣꯛꯑ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯡꯗꯨꯅ ꯑꯇꯩ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯗꯅ ꯉꯥ ꯂꯩꯅ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯑꯩꯅꯕꯨꯗꯤ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯗꯨꯁꯨ ꯚꯦꯀꯦꯠ ꯊꯥꯗꯣꯛ ꯆꯠꯂꯝꯕꯒꯤ ꯃꯍꯨꯠꯇ ꯚꯦꯀꯦꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯉꯥ ꯊꯝꯕꯤꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯂꯝꯗ ꯊꯥꯗꯣꯛꯑ ꯆꯠꯂꯝꯕꯗ ꯍꯧꯖꯤꯛ ꯃꯩ ꯊꯥꯕ ꯂꯣꯏ ꯍꯧꯈ꯭ꯔꯦ ꯌꯨꯝꯁꯤꯡꯗꯣ ꯚꯤꯗꯤꯑꯣꯗ ꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯨꯀꯤꯒꯤ ꯉꯁꯤ ꯉꯥꯛꯏ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩꯒꯤꯁꯨ ꯉꯥꯛꯑꯒ ꯃꯈꯥ ꯇꯥꯅꯕ ꯂꯥꯟ ꯏꯔꯥꯡꯁꯤꯡ ꯊꯣꯛꯇꯅꯕ ꯇꯧꯍꯟꯕꯤꯕꯗ ꯍꯦꯟꯅ ꯐꯔꯝꯒꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯀꯩꯅꯣ ꯁꯨꯝ ꯊꯥꯗꯣꯛ ꯆꯠꯈꯤꯕꯗꯨꯅꯗꯤ ꯁꯨꯝ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯑꯗꯨ ꯑꯗꯨꯝ ꯋꯥꯔꯗꯕꯅꯤ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔ ꯇꯧꯔꯤꯕ ꯃꯣꯔꯦꯗ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯕꯗ ꯃꯣꯏꯒꯤ ꯐꯣꯔꯁ ꯀꯩꯀꯥ ꯈꯔ ꯊꯥꯖꯤꯜꯂꯦꯗꯤ ꯄꯥꯎ ꯇꯥꯏ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯏꯚꯟ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯂꯩꯔꯤꯁꯦ ꯑꯥꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯂꯥꯛꯏꯕꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯂꯥꯛꯏꯕ ꯑꯇꯣꯞꯄꯁꯤꯡꯁꯦ ꯑꯗꯣ ꯁꯤ ꯄꯣꯠꯁꯤꯃ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯣꯠꯁꯤ ꯃꯁꯨ ꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯊꯝꯃꯨꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯒ ꯇꯧꯔꯤꯁꯤꯒꯗꯤ ꯃꯥꯅ ꯆꯥꯟꯅꯗꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯨ ꯉꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯋꯥꯅꯔꯝꯃꯅꯤ ꯃꯊꯥ ꯁꯥꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯄꯨꯟꯁꯤꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯝꯇꯪ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯥꯝ ꯄꯨꯟꯁꯤꯜ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯂꯝꯗ ꯊꯥꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯗꯣꯛꯈ꯭ꯔꯒꯁꯨ ꯀꯩꯒꯤꯅꯣꯗ ꯃꯁꯤ ꯊꯥꯗꯣꯛ ꯊꯥꯗꯣꯛꯄ ꯍꯧꯈꯤꯕꯗ ꯑꯩꯈꯣꯏ ꯍꯟꯖꯤꯟꯕꯁꯨ ꯑꯗꯨꯝ ꯋꯥꯔꯗꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯂꯩꯕ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯁꯥꯝꯗꯁꯨ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯇꯥꯕꯅꯤ ꯈꯟꯖꯕꯗ ꯑꯩꯅꯁꯨ ꯆꯠꯄꯗ ꯈꯪꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯤꯕ ꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯍꯥꯏꯇꯥꯔꯦ ꯂꯩꯕꯤꯔꯤꯕ ꯑꯅꯛꯄꯗ ꯖꯤꯔꯤ ꯅꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯁꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯆꯣꯡꯊꯣꯛꯄꯤꯔꯒ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯍꯦꯟꯅ ꯆꯣꯡꯊꯣꯛꯄꯤꯔꯒ ꯀꯔꯤꯅꯣ ꯑꯝꯇ ꯈꯟꯅꯕꯤꯌꯨ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯑꯝꯇꯪ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯑꯗꯨꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯑꯃꯨꯛ ꯂꯩꯕ ꯃꯨꯠꯈ꯭ꯔꯅꯤ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯁꯨꯝ ꯍꯦꯟꯖꯜꯂꯒ ꯁꯨꯝ ꯂꯥꯁꯇ ꯁꯨꯝ ꯆꯪꯐꯝꯗ ꯕꯣꯔꯗꯔꯁꯦ ꯅꯥꯀꯟꯗ ꯂꯣꯏ ꯉꯥꯛꯁꯜꯂꯛꯑꯒ ꯀꯩꯅꯣꯝ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯨꯝ ꯇꯧꯁꯜꯂꯒꯗꯤ ꯏꯚꯟ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯌꯥꯔꯄꯣꯔꯠ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤꯒ ꯐꯥꯏꯒ ꯍꯥꯏꯔꯤꯕ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯀꯩꯗꯧ ꯂꯥꯛꯑꯝꯃꯤꯅꯣꯒ ꯆꯤꯡꯅꯕ ꯍꯥꯏꯗꯤ ꯂꯝꯕꯤꯁꯤꯡꯒꯤ ꯔꯨꯠꯁꯤꯡꯁꯦ ꯂꯣꯏꯅ ꯀꯦꯞꯆꯔ ꯇꯧꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯎꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯔꯤ ꯃꯣꯏ ꯂꯥꯟꯂꯣꯡ ꯑꯃ ꯁꯥꯟꯅꯔꯛꯄ ꯃꯑꯣꯡꯗ ꯎꯕꯁꯦ ꯇꯁꯦꯡꯅ ꯑꯁꯤꯅꯤ ꯌꯥꯝꯅ ꯄꯥꯈꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯣꯠ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯣꯠꯀꯤ ꯋꯥꯁꯨ ꯇꯣꯛꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯌꯥꯔꯦ ꯃꯌꯥꯝꯅ ꯄꯥꯝꯗꯅ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣ ꯕꯤꯃꯣꯜꯗ ꯀꯥꯍꯜꯂꯦ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤ ꯇꯁꯦꯡꯅ ꯄꯥꯔꯇꯤ ꯅꯨꯡꯇꯤ ꯂꯣꯏ ꯇꯣꯛꯊꯣꯛꯑꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯗ ꯄꯦꯟꯗꯕꯗꯒꯤ ꯍꯟꯗꯛꯀꯤ ꯏꯁꯨꯁꯤꯅ ꯕꯦꯁ ꯇꯧꯔꯒ ꯇꯥꯃꯣ ꯕꯤꯔꯦꯟꯗ ꯑꯃꯗꯤ ꯃꯣꯏꯅ ꯇꯥꯃꯣ ꯕꯤꯁꯤ ꯇꯧꯗꯦꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯋꯥꯔꯧꯅꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯁꯦ ꯃꯣꯏꯗ ꯄꯦꯟꯗꯕꯩꯅ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤꯁꯤꯒꯤ ꯇꯁꯦꯡꯅ ꯕꯤ.ꯖꯦ.ꯄꯤ ꯂꯤꯗꯔꯁꯤꯡ ꯑꯥꯗ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯔꯦꯟꯗ ꯄꯋꯥꯔ ꯄꯤꯕꯤꯗꯕꯒꯤ ꯇꯥꯃꯣ ꯕꯤꯔꯦꯟ ꯁꯤ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯣꯏ ꯇꯥꯃꯣ ꯕꯤꯔꯦꯟꯒꯤꯁꯨ ꯇꯁꯦꯡꯅ ꯇꯧꯅꯅꯤꯡꯉꯤ ꯃꯥꯁꯨ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯣ ꯃꯣꯏꯗꯁꯨ ꯂꯩꯔꯤꯁꯨ ꯃꯣꯏꯗꯨ ꯇꯨꯃꯤꯟ ꯂꯩꯅꯤꯡꯉꯝꯃꯣꯏ ꯃꯣꯏꯁꯨ ꯂꯣꯏꯅ ꯇꯧꯅꯤꯡꯉꯝꯕ ꯃꯇꯧ ꯑꯃꯅꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤꯗꯣ ꯃꯅꯨꯡꯗ ꯁꯣꯏ ꯂꯩꯔꯝꯒꯅꯦꯕ ꯁꯦꯟꯇꯔꯗꯒꯤ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯩ ꯐꯣꯔꯁ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯟ ꯊꯣꯛꯈꯤꯗꯕ ꯀꯩꯅꯣꯝ ꯂꯩꯔꯤꯁꯦ ꯃꯔꯝꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯨ ꯐꯔꯦ ꯚꯣꯠꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯚꯣꯠ ꯂꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯈꯥꯏꯔꯣꯏꯁꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯍꯥꯏꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯥꯏꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯍꯥꯏꯕ ꯈꯥꯏꯗꯕꯤꯗ ꯍꯧꯖꯤꯛ ꯚꯣꯠ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅ ꯂꯩꯕ ꯃꯍꯨꯠꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯆꯨꯡꯁꯟꯅꯕ ꯑꯝꯇ ꯍꯣꯠꯅꯔꯁꯤ ꯑꯗꯨꯝ ꯆꯨꯡꯁꯟꯁꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯄꯥꯕꯗ ꯑꯗꯨ ꯑꯗꯥ ꯑꯩꯈꯣই ꯃꯁꯦꯟ ꯐꯨꯅꯗꯅ ꯇꯧꯔꯤꯕꯁꯤꯡꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩ ꯍꯥꯏꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯀꯣꯏꯉꯥꯎꯅꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯤꯁꯨꯀꯣ ꯑꯗꯨꯅ ꯑꯁꯤ ꯇꯧꯖꯒꯗꯕꯅꯤ ꯃꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯁꯔꯀꯥꯔꯁꯨ ꯇꯧꯖꯁꯅꯨ ꯃꯣꯏꯁꯦ ꯑꯉꯝꯕ ꯍꯧꯖꯤꯛ ꯍꯣꯠꯅꯖꯔꯛꯑꯅꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯔꯀꯥꯔꯅ ꯇꯧꯒꯗꯕꯅꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯍꯣꯠꯅꯗꯗꯤ ꯌꯥꯔꯣꯏꯕ ꯃꯃꯥꯡꯗꯁꯨ ꯑꯗꯨ ꯅꯠꯇ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯈꯪꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯇꯧꯅꯔꯤꯁꯤꯡꯁꯦ ꯀꯔꯤ ꯍꯣꯠꯅꯕ ꯋꯥꯔꯁꯤ ꯀꯔꯤ ꯋꯥꯔꯅꯣ ꯃꯌꯥꯝ ꯈꯪꯅꯔꯤꯗꯨꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯊꯣꯛꯑꯒ ꯁꯨꯝ ꯀꯥꯟꯗ ꯂꯩꯖ ꯃꯥꯟꯅꯍꯧꯗ꯭ꯔꯒ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯃꯨꯛꯇꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯗꯅ ꯇꯧ ꯂꯩꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯌꯧꯔꯛꯑꯅꯤ ꯅꯣꯏ ꯌꯨꯝꯗꯁꯨ ꯌꯧꯔꯛꯑꯅꯤ ꯍꯌꯦꯡ ꯈꯪꯍꯧꯔꯣꯏꯀꯣ ꯍꯧꯖꯤꯛ ꯊꯥꯖꯧ ꯍꯧꯖꯤꯛ ꯖꯤꯔꯤ ꯇꯧꯁꯜꯂꯛꯑꯦꯗꯅ ꯁꯦ ꯍꯌꯦꯡ ꯏꯝꯐꯥꯜꯁꯨ ꯌꯧꯁꯜꯂꯛꯑꯅꯤ ꯁꯦ ꯈꯪꯍꯧꯔꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯖ ꯃꯥꯟꯗꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯥꯟꯁꯤꯡꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯨ ꯑꯩꯈꯣꯏ ꯆꯩꯇ ꯈꯨꯟꯇꯥꯛꯄꯒ ꯊꯣꯛꯈꯤꯕꯗ ꯀꯃꯥꯏꯅ ꯀꯩꯗꯧꯕꯗ ꯊꯣꯛꯈꯤꯕꯅꯣꯗꯣ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯉꯥꯛꯇꯅꯤꯀꯣ
ama singthandaba amana power pamnapadi hunadan leiba muknadan leiba mache divide tawpadi ni ngasi hoi mamang suguma thokibdo hana ju thoyab leiti jason je hoi mta hunaba tu si social media dam ta akhoi sona kan onjale je ke do si yabdo parsa akhoi jaw de biaro ye government ta hairo si even itasin hajage even congress sungai congress ju ji tasin habja hana ki bocha lai phada ni makai na auta ji nerjo sin takpati akhoi gi leriba parsa me amno sumoida hana ki bocha da saung support tor ibni kanda central leaders me amna ada tor i mong pin dab dagi tasin sona kan block onjale ine la sena adu sida congress ajening badi hana ki bocha khoi ujab kuki gi china me am ju bot hadari ai ju uda ko kuki ji me am bot hade thadab don si takpati kuki na di bjp se yad ren tai aduga kuki na congress se yai ul ibni na sida ai ni sarkar pai di ha to ga lebak si khalaga to party dam tham do ga tungan tham do ga sigi leba issue sida sarkar tawsunu congress hai ju kuki do adi congress support tawri bani na ke do ya ge no wari ni sanaba haunaba tawsi adi karino kaman tawsi ge do adi yar ro adi si je kadang si yaw selek ta di yar ro si yaw dan lai khang je adi hen na yawn janing hai ta du ga top lai ba party sing jungai lon je si changjen min na ga ta even si state government ha janing badi even akhoi jungai jidi election do da bina adi parja moi na khoi ju akhoi ji vote loi gra bina party na ta bida kai ku na to ya ba kai le nang at least 1-2% akhoi to ngam area su lai gani ka khale adi son cha che non ku nang chi lu ko lo si du honoro adagi atopa candidate myam ju le ri han mai thi gi moi do ju dum chane bi an moi ju thoy ong chela kani adi even congress ngai chinau sing da congress ki akhoi party na ju kai ku nang son na khat han to si ka to si na tan na min na ka tong hona min na si ada akhoi na ka moi di akhoi di ta sin har ga du bo chu ka bi na te du bu tana ba kan da akhoi thabu sin bi ba kan da di loin ma ka to ga ju ka tang ka 1% oi akhoi sadi contribution pi bi ngam ngani ni khan je du na wesi matang si party tuan tong lon thamna ga ha ta re am tang man phu je kan na ba mai on chen ji je tawri ba mache tar ga akhoi je thugai na bo honori ba akhoi machine mak ta legend man da na bo honori je si to pujan ji amutang punjan ji lebak chamdang kan ji please ko machine hunna ba to ji aduga akhoi social media da akhoi machine ta ka no to ba yeng man ngai ta ba tawi bising ji akhoi machine nan tawna ga min ju usit loi kan ne to se amta lan jem to mai so mai lan nom to mai on jale je to mai lan ji kamai na akhoi na defense to ji kamai mai phak no khona ji kamai na si to si lo sin no khona si ge jen khana da je se ima lebak chamdang kan ji ba me am ta khoram jage me am da please